Yang tabir ba khwai pum no pu image tv na taram na okshabaga loina Brajesh Kumar na khurumjari ngasigi maroi ba pauda Manipur gi governor la Ganeshan saruk yaduna Imphal Peace Museum linkhat khiba ahum suba kumon palan thorom pangthokre chada kunmanga lairba ma hiroi sing free amadi compulsory education pinanaba khongjang changsin kre Apun manupi lukki tara lak suba foundation de thorom pangthokre loinana Afghanistan da yoha habda mioi lisingama hena sikre bapung hoi pau lobirasi Imphal Peace Museum linkhat khiba chahi ahum subagi kumon palan thorom ngasi nambolgi maibam lot paching da pangthokre thorom da Manipur gi governor la Ganeshan embassy of Japan gi charge the affairs minister amadi deputy chief of mission Kwaju Kunihiko Sasakawa Peace Foundation gi President Atsushi Tsunami Nippon Foundation Japan gi Mihut Singh Susaryaki Thoramasi Manipur Tourism Forum Amadi Second World War Imphal Campaign Foundation Anina Kusam Naraga Sinbani Thoram gi Horakpada Governor na Museum Manungda Leiba Ariba Lalga Mari Leinaba Khulai Singh Adu Yanki Maduda Tourism Commissioner PK Jha na India Madi Japan Anina Manipur ga lainariba common history gi matang da wanghangki ngasigi thorom da wangang laduna governor la Ganeshan na maibam lot paching da leiba Imphal Peace Museum asi senglaba mafam amani masi Second World War da Japanese Army na Allied Force singi mayokta punsigi aroiba sor hondriba fawba latheng nakhibagi maming leiraba mafamni haiki Handak domonini asida Manipur state ta COVID positive oibagi changwa kalakli hokyo pum kunmari asida myo yankai mari COVID test tawboda myo ahum COVID positive oiba thengnaduna ngasigi COVID positive oibagi chang sada manga dasmik taruk yoki positive oikibasing do Imphal West district gi ngaktani state asida COVID light chat sadorok padagi ngasi fawuda apunwa myo lak ama lising contract chani yankai COVID positive oikre masigi manungda myo lising nga chama kunna laikhidre ngasi mioi ama naba phaduna discharge tawkibadagi apunba COVID naba phakibagi masing lak ama lising kuntra manga chama kulum doi shukre state asigi COVID naba phakibagi changna sada marfudrani pan dasmik mari mangani aduga active case tana mioi taruk hingat kre handaki chahi howdagi lamdam sigi private school singdasu RTE act ki matung inna Apun basit ki chada kun mangadi lairaba mahiro singda free amadi compulsory education pinanaba lengak na singadabani haina desam gi president Lashang Kem Lamyan bana phongdok kre waphamasi coordinating committee on disturbance free education zone demand na changchilakba campaign for disturbance free education zone gi saruk ama oina standard Robert Higher Secondary School da chatakiba awareness amadi human chain semduna sanchin kiba campaign da phudok kibani ngasi lamdam asigi budget ta chahi khudingi general education gi budget ta lupa crore lising ani makhai hena thadarabasu government school singdi nomonomogi sitharakli ASER gi report matung inasu Manipur gi government school da enroll tawba asi chada kuntaruk tagi tarom doi da hanthakre aduga India gi oina private school da khwaidai yamna tamba asi Manipur na oiri masina takpadi government gi school na mapung fana quality level education piba ngamdre haibani maram aduna socio economic gi film phattaba lamdam sida lengak na education da su sel yamna thadaraga maduga chanaba afaba education adu piba ngamdrabanina quality education phanghanaba achoba thodang loriba private school singda apunba sit ki chada kunmanga di RTE act ki matung inna lairaba mahirosing lemna tamhannaba thoksil yatkadabani haina coordinating committee gi convener su oiriba desam gi president su oiriba lamyan bana phongdokki ngasi khongjang aduna private school singdasu RTE phanghalu mahi tambada apanba pigadaba thabak tawbiganu education sector da makal amatagi senja thumja tawbiganu education da
conducive oiba environment ama lehanbiu haibna singba kholau kyasu lauki leiliba chahi amada aikoi general education asira thadariba lupa crore lising ahum lomsing ase state revenue dagi thadariba paisa sing ase masi sinasu lamdam sigi lairaba mahairoi sing da machi oiba makhalgi adugumba education gi kaya kanglon sing ado aikoi da pibi besu ngamdre adu oiba taragadi ngasing ngasima lenga ki asoba system sing asina aikoi da mahairoi sing da quality education ado piba ngamdre quality education piri basi aikoi lamdam sigi private school na pire banina hairiba private school da su lenga ki RTE ki makada leiriba dugumba chada private school la hangliba dugumba seat capacity adugi chada 25% ni lairaba mahairoi singi damakta free and compulsory education hangangani haidana RTE da yauri base masisu aikoi lamdam asigi private school singste da su madu phanganbina na bagi damakta hantaki anouba session horakpa sidagi lenga no hona bigadabane Indo Myanmar gi ngamkhai de leiba chait nariba chapchaba waration ama purok puthoktriba phawba border fencing khaba yaroi haina United Committee Manipur UCM na ngarang dagi changchilakpa khongjang adugi makha taba oina ngasi khurailam longda sangsinbada police na permit yaude haina thingkhibaga loinana nakal anigi marakta muknaba thorokpadagi police na tear gas amadi smoke bomb kapada paumi ama yauna Mayo ani asopan nangkre kasi nongtil UCM President Joy Chandra Konthau jamna luchingba mahiro lupsing yauna changchilakiba khongjang aduda miyamna tongan ba kholau sing lauki Myanmar na Manipur gi lam lokshin ba yaroi Manipur gi lam mang ba yaroi longlip Manipur gi ngamkhai kai ba yaroi haiba kholau sing lauki kurai lamlong da changchilakiba khongjang sing adu police na DC gi permit pd mi pun ba yaroi haina tan khai na ba hona ki loyana protesters singna aikoi rally chakadabana te chumna protest togadabani haina ningai sangdana ba thorakpadagi police na tear gas amadi smoke bomb langsinduna tan khaibada pandam pause ki nupi paumi ama yauna me ani sokpadagi rimsta like a nakrai khongjang aduga mari leinana UCM gi president Joy Chandra Konthau jamna hai series oina aikoi gi pandam phangdriba phawba khongjang changchin gani hayengna kaithel ahumda mioi lising kayana protest togani aikoi sirabasu sidokani sigadaba mioi lising pareng sana lengduna leire sigani haina thorakliba asida karigumba asi ana thoroklabadi madugi diet police amadi lengakna logadabani haina su hongdokhi webna rising knowledge club RKC thamaibanga kusamnaraga plant 13 save 100 life mission haiba team makhada Imphal East ki Palace compound laiba hapta kangjebungda upambi thaba amadi amot akai singdopagi cleanliness drive ama pangthokre thorom asi climate change campaign ge suruk ama oina pangthokpani thorom si pangthokpada Manipur lenga ki Department of Environment and Climate Change na mateng pangki ngasigi thorom duda uhai panba usara sing hapta kangjebunggi akoibada thaki amadi ground asida yamna thana horiba napi sing napi kaknanaba machine sizinaduna kakhatpaga loinana tractor sing na akakpa napi sing du hondokhi thorom duki matangda mission asigi convener laisram momosana mission asi pakhatpagi maru eba pandamdi mangtharakliba environment asi ngaktuna thamnanagida environment amadi masigi akoibagi pibam tarutanana thamnaba amadi upambi yamna thabani haiki haiba green concert asi legislaba akoigi kaloki members da abzug la laiwa ki gapta ki jaba si ilaija su da ko kathok jaba akoigi isai ki lobai de torobi maya tapiyo isai si pung ko de get ham de gari ko ba pat ko taw de adara maya da matab sar level of kara isai si su green concert si su akoigi tai padara akoida ditu de pi de ba campaign tu ga bagi la jana akoida band na performance ye budra tara akoi kari ba thok ta ge akoi leba series da buji ori ba posak series da akoi da kani sep saw ba au su kari awareness akoi da praja sikshina la yo bu tai pa do ya ba khabi da si extra security da si aje hamjage Niranjan Phanjobamna AIMMAF National MMA amadi striking MMA championship 2022 da gold medal lorok kibada Jiribam district ki miyam na apen ba phangdok narakli All India Mixed Martial Arts Federation na
Global Association of Mixed Martial Arts ki makhada New Delhi gi Pragati Maidanda handakta June gi tang 38 gi 38 phawba numit ni chupna pangthokkiba International Health and Fitness Festival 2022 da Jiribam dagi Niranjan Phanjawamna kilogram 35.9 gi featherweight category da gold medal lauraktuna Manipur ima gi mingchat purakkibaga loinana jiri iramdam gi anoba ityas semba ngamkibada jiri miyam gi thamoida thoidok hendokna apenba nungaiba phaunari maru oina sanari asigi masagi laikai club laisem club kuning theki executive members sing amadi laikai asigi khunjal sing da hena nungaiba apenba poknakhi Apunba Nupilu ANUL Bishnupur District ki 33 Suba Foundation Day ngasi Bishnupur Thiam Laikai Ward number 9 da laiba office da Anul gi President Oirambi Laikidrabi Sumati Oinam amadi Vice President L Mehmadebi gi photo da laichu katlaba matung ikai khumnaduna thorom pangthokre pangthokhiba thorom duda Apunba Nupilu Anul gi President Lauremba Pramo Apunba Manipur Kanba Imalup Amkilgi President Laurembam Nganbi All Manipur Women's Social Reformation and Development Samajgi Advisor Khunrakpam Indu All Manipur Tammi Singmi Apunba Nupilupki President Yambem Momon Nongpok Lengak Apunba Nupilupki President Yumlembam Mema Thawal District United Women Development Organization ki President Sapam Bimola Nongchu Impal Palem Ima Apunba Lupki General Secretary Soraisam Santi Leima Iraipak Inat Chanura Loshin Lon ki President Tongbram Ibemsa Nasingba na Thoromgi Athoibe Mithung Len Oina Saruk Yaki Thorom Aduda Saruk Yakiba Amkil ki President L Nganbina Phongdok Khibada Lengak Asina Singi Lamda Tauriba Sing Asina Usinadaba Aduga Tampaki Lamdana Hat Patupa Phabaga Tauriba Asi Misang Mikhai Naibagi Thawong ni Haina Makhataki Sina Singana Yen Sinada Sinada Paga Tupaga Paga Namsen Baga Kunamosina Education Kunamo Pier and Mose Sarga Misang Mikhai Naiba Tuan Yen Yolanda Apun Yen Yen the Body a Queen Marani Pogado Twin has been young from Miniba Thorom aduga mari leinana Bishnupur District laiba tongan ba media housing da mathau toriba Paumi Singh Amsu yauna CSO gi lusingba sing da achamba khudol pot piduna pokning thawatki Asa Kiran Kumbirai Manipurna Saksam Manipur ga kusam naduna Saksam gi taramari sumapok numit ki thorom ngasi Tenopal District ki manung channa laiba M Tuinom Village ki community hall pangthokre ngasi ki thorom aduda Chandrasekhar Sangathan Mantri Saksam Bharat Nagpur na atoiba mitung amasung Ais Jadumani Sharma Secretary Saksam Manipur amadi Saksam gi saknarba thopuba sing na akhana mitung sing oina sarok yaki thoronggi nunggi oiba warol pirduna Saksam Manipur gi General Secretary Jitian Kumanna phongdokhibada Saksam asi kumja lising ani panda Nagpur da lingkhatkibani hojekti Saksam gi wakalon khangnarak masigi masa kaya India gi mapam khuding makta leire Saksam gi maru oiba pandam di haksang gi phibam da awat palairaba differently able oiraba kayabu marup mapang oibagi mari semgatuna makoi gi lotlaga leiriba haitoi sing toiba sing adu puthokuna miyam da khanghanduna makoi gi su tongan ba haitoi sing toiba kaya lei makoi bu sotharaba kanglup ama natte haibadu miyam da khanghanarba honabani haina phondokki Aikoina differently able oirba singbu hantana yengbibagi wakal adu thadoklasi haina miyam yapamdasu appeal tawki ngasi thorom aduga mari leinana village adugi akoibada leiba haksangi phibamda awat palairba differently able oirba mioi kayana makhoigi tongan ba haithoi singthoibagi thorom kyasu utki जैसे भगवान ने बहुत सारी वैरायटी बनाई है किसी में गार्डन में हम जाएंगे तो बहुत अलग अलग रंग के फूल रहते हैं अलग अलग खुशबू है आकार है रंग रूप है उनका ऐसे ही भगवान ने ये डिसेबिलिटी भी अलग अलग प्रकार की एक बनाई हुई वैरायटी है उसको उसी रूप में हमको स्वीकार करना चाहिए सही असिगे अरोइब सरुक्ता पांथोकदबा IMC गी मेखलदा वार्ड नंबर 19 गी कॉर्पोरेटर गी मेरे वगदरिबा ब्रह्मपुर लालजी लाकपा
लेकाइदा लैबा थोंगाम गोबिंद नंगसी वार्ड असगी मनुंगदा लैबा लायरबगी पनखै मखादा लैबा मियोइसिंगदा उज्ज्वलागी मखादा एलपीजी पीएमजेएवाई अमदी सीएमएचटी गी कार्डसिंग यंथोक्रे थोरंग मरी लेना आधार कार्ड नौना साबा यावना सेमदोकपगी थबक अमदी बैंक अकाउंट लेतबसिंगदा नौना अकाउंट हांगबगी थबकसु पांगथोकी कॉर्पोरेटर की मेरे वगदरिबा तोंगाम गोबिंदना वार्ड असिद लैबा मियोइसिंगदा लैंगाकना पिरकलिबा तोंगान तोंगानबा स्कीमसिंग महाकी माइकैदगी खुदोंचाबसिंग फंगनख्रे मखा तानासु वार्ड असिगी मनुंगदा लैबा मियामदा मतम मतमगी लैंगाकना पाखलकपा स्कीमसिंग फंगननबा होटनगनी फोंदोखी हेल्थ कार्ड की मरुओइन हेल्थ कार्ड की केनो कार्ड पिननबी पांथोकजबनी ममांगसु के मोइना तौजगिबदा गासिसु मनदा मखा तारकपैना कार्ड इशू तौबा हाइतारे गासिना कार्ड सिदा सुम रेडीमेड ओइन पीबा अदुगा सुम प्रजागी येंगागा जोंग जोंगी जोंगननबा फंगबदा वार फंगगनेदि खांगागा फंगदबसिंगदो फंगननबगी खुदोंजाबदु लौननबगी सेमजबा प्रोग्राम सिगिसि बिष्णुपुर डिस्ट्रिक्ट की कमांडो अमदी नंबोल पुलिस स्टेशन की टीमना ngarang numidang pung nipan makaram tabada leimaram waroising manak ki kangmong maningdagi nisagi polam puthok pusin tawba meoi ani phagat khri pharam meoi ani adudi raju bhattarai sahi kuntaret apokpa Vishnu Bhattarai new kathelman bi gi ABI chekon manaktagi atopa amana Khaihen Kipgen sahi niputret apok palai khidraba thangkhumang Kipgen khoripo khuldagini makhoi anidagi kani keji ahum dasmi ahum phagat ki pharapolam amadi mioi sing Nambol police station da sinakre hari ngarang nubdang Afghanistan ki nopok thang basarukta yuhar hakibagi thodokta yamdabada mioi lising ama hena sikre asibagi masing hengalakigani haina information and culture department gi head Mohammed Amin Huzaifana haiki hokiwa sahigi Augusta Taliban laibak paisin kibadagi mafam aduda laiba mioi singi punsi mahing yamna wana laibani hari magnitude manga dasmik mapan yawna hakiba yor aduna mangan tan krabasing adu social media da thadok lakkiba aduda manung hanjin badal laiba mafam adugi laibak na saba yum kayagi ate kaising uthi miyamna masing yamlaba mongfam kaya tauki Senior Taliban official amana haikibda lengakna ngamba thakta awaba tarbasingda mateng pangnanaba honari oirakli bipum asida international community amasung aid agencies singna aikhogi miyambu mateng panglakkani thajai haiki money laundering case amada sienaba Maharashtra gi hanagi minister Anil Deshmukh ki hearing chathabada thabaktagi lokthokhraba Mumbai police officer Sachin Wajebu witness ama Oihanbada enforcement directorate na ayaba pikre wazena witness ama oirga case adugi hearing hayengdagi hogadori National Investigation Agency NIA amasung enforcement directorate ED na lokhatpa case singa mari leinana Deshmukh amasung waje animak judicial custody da lairurabani Mumbai gi Antalya da laiba Reliance Industrial chairman Mukesh Ambani gi yum manakta khamduna laiba car amadagi explosive phangkibani Former Mumbai Police Commissioner Parambir Singh na money laundering case ta Chennai haibadagi Deshmukh hokiba November amada fakibani Mumbai da laiba bar sing amadi restaurant sing dagi lupa crore amagi senpam khongat nanaba Deshmukh na Sachin Wajeda thodaki haiba wafam yauna Parambir Singh na Chief Minister Thakre da chirol ama iki hari aroibada moriyo pau amu hanna Manipur की गवर्नर ला गणेशन सरुक यादुना इम्फाल पीस म्यूजियम लिंखट खिबा अहुम सुबा कुमोन पालन थोरम पांथोक्रे चाद कुनमंगा लायरब महैरोइसिंग फ्री अमदी कंपल्सरी एजुकेशन पीननबा खोंजंग चंगसिनख्रे अपुनबा नुपी लुप की 13 लाख सुबा फाउंडेशन डे थोरम पांथोक्रे लोइनना अफगानिस्तान दा योहा हाबदा मियोय लिसिंग अमा हेना सिख्रे ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ